ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯄꯥꯝꯃꯨꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ, ꯈꯣꯡꯗꯣ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯇ꯭ꯌꯨꯁꯟ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯃꯁꯤꯒꯤ ꯁꯣꯅꯨꯁꯤꯅ ꯑꯃꯨꯛ ꯃꯦꯁꯦꯖꯀ ꯊꯥꯖꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯦꯁꯦꯖ ꯍꯟꯗꯅ ꯐꯣꯟ ꯑꯗꯨ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯒ ꯑꯃꯨꯛ ꯍꯤꯞꯆꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯑꯦꯂꯤꯁꯇꯨ ꯑꯔꯣꯏꯕꯤ ꯀꯦꯊꯔꯒ ꯄꯥꯝꯃꯨꯕꯒꯤ ꯍꯣꯇꯦꯜꯗ ꯄꯥꯔꯇꯤ ꯑꯦꯇꯦꯟ ꯇꯧꯕ ꯂꯥꯛꯏ꯫ ꯑꯦꯂꯤꯁꯅ, ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯝꯇ ꯎꯅꯈꯤꯒꯦ꯫ ꯀꯅꯥꯅꯣ ꯇꯥꯃꯣ ꯍꯥꯏꯕꯣ? ꯃꯤꯅꯥꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯦꯂꯤꯁꯅ ꯑꯃꯨꯛ, ꯌꯦꯡꯗ ꯌꯦꯡꯉꯨ, ꯑꯩ ꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯑꯦꯂꯤꯁꯅ ꯃꯤꯅꯥꯕꯨ ꯄꯨꯔꯒ ꯄꯥꯝꯃꯨꯕꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ ꯊꯣꯡꯖꯤꯜꯂꯒꯤ ꯊꯠꯂꯤ꯫ ꯊꯣꯏꯕꯅ, ꯀꯅꯥ ꯎꯅꯒꯗꯕ? ꯇꯥꯃꯣ ꯎꯅꯒꯦ ꯇꯧꯕꯅꯦ꯫ ꯁꯣꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯕ ꯇꯥꯔꯦ, ꯃꯅꯨꯡꯗ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯦꯂꯤꯁꯁꯨ ꯑꯃꯨꯛ, ꯍꯣꯏ꯫ ꯑꯦꯂꯤꯁꯀ ꯃꯤꯅꯥꯒꯗꯨ ꯃꯄꯥꯟꯗꯨꯗ ꯁꯨꯝ ꯂꯦꯞꯄꯤ꯫ ꯃꯤꯅꯥꯅ, ꯑꯁ, ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕꯒ ꯃꯥꯜꯂꯦ ꯑꯁꯦꯡꯕ꯫ ꯀꯌꯥꯃꯨꯛ ꯆꯥꯎꯕ ꯃꯤꯅꯣꯕ ꯎꯅꯗꯣꯏꯁꯦ? ꯑꯁ, ꯌꯥꯝ ꯍꯪꯉꯤꯍꯦ ꯑꯁꯦꯡꯕ꯫ ꯑꯦꯂꯤꯁꯅ ꯈꯨꯝꯂꯛꯄ ꯄꯥꯎꯈꯨꯝꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯦꯝꯒ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ ꯈꯔꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ, ꯁꯥꯔ, ꯃꯤ ꯑꯅꯤꯈꯛ꯫ ꯄꯥꯝꯃꯨꯕ ꯑꯗꯨꯝ ꯈꯨꯝꯂꯛꯏ꯫ ꯆꯪꯍꯜꯂꯣ꯫ ꯑꯦꯂꯤꯁ ꯆꯪꯂꯛꯇꯨꯅ, ꯇꯥꯃꯣ꯫ ꯄꯥꯝꯃꯨꯕ ꯐꯝꯂꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯍꯧꯒꯠꯂꯤ꯫ ꯐꯝꯃꯣ ꯐꯝꯃꯣ꯫ ꯃꯥꯅ ꯀꯅꯥꯅꯣ? ꯅꯃꯥꯟꯅꯕꯤꯔꯣ? ꯍꯣꯏ, ꯃꯥꯅꯦ꯫ ꯃꯤꯕꯨ ꯂꯥꯛꯄ ꯍꯧꯅꯈ꯭ꯔꯕ ꯄꯥꯔꯇꯤꯒꯤ? ꯄꯥꯔꯇꯤ ꯍꯣꯁꯄꯨꯗꯤ ꯉꯁꯥꯏꯅ ꯌꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯏ ꯄꯥꯔꯇꯤꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯣ꯫ ꯑꯣ, ꯀꯔꯤ ꯆꯥꯅꯤꯡꯉꯦ? ꯌꯥꯅꯤ ꯇꯥꯃꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯃꯣ ꯑꯩꯒꯤ ꯍꯣꯇꯦꯜꯒꯤ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯆꯥꯗꯧꯔꯕꯅꯤ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯦꯂꯤꯁꯅ ꯑꯃꯨꯛ, ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯂꯛꯑꯒꯦ꯫ ꯑꯁꯣꯝꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯦꯂꯤꯁꯀ ꯃꯤꯅꯥꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯃꯤꯅꯥꯅ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛꯀꯗꯤ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏꯌꯦ꯫ ꯍꯣꯇꯦꯜꯁꯤꯒꯤ ꯃꯄꯨꯅꯦ꯫ ꯑꯩꯈꯣꯏ ꯏꯅꯦꯅ ꯃꯌꯨꯝ ꯄꯥꯜꯂꯤꯗꯣ ꯃꯣꯏ ꯃꯌꯥꯝꯕꯗꯨꯗꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯌꯨꯝ ꯄꯥꯟꯁꯤꯟꯗꯣꯏꯕ꯫ ꯑꯦꯂꯤꯁꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯌꯥꯒꯗ꯭ꯔꯣ? ꯃꯤꯅꯥꯅ ꯉꯛꯆꯥꯅꯅ ꯍꯪꯂꯛꯄꯅꯤ꯫ ꯈꯪꯗꯦꯍꯦ, ꯂꯥꯛꯑꯣ ꯁꯠ-ꯁꯠ꯫ ꯑꯌꯤꯡꯕꯤ ꯗ꯭ꯌꯨꯇꯤ ꯑꯣꯐ ꯂꯩꯕ ꯃꯇꯝꯗꯅꯤ꯫ ꯁ꯭ꯇꯥꯐꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯗꯤꯜ ꯂꯦꯜꯂꯤ꯫ ꯃꯦꯃꯅ, ꯅꯪ ꯄꯨꯡ ꯀꯌꯥꯗ ꯍꯟꯗꯣꯏꯅꯣ? ꯍꯜꯂꯗꯣꯏꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ꯫ ꯅꯆꯥꯅꯨꯄꯥꯗꯨꯁꯨꯅꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯁꯛꯀꯗꯣ ꯑꯁꯦꯡꯕ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯣ, ꯂꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯍꯣꯏ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨꯗꯤ, ꯈꯔꯁꯨ ꯉꯥꯎꯕꯗꯨꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯥꯛꯍꯧꯔ ꯂꯣꯏꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯔꯣꯏ ꯈꯜꯂꯤꯕ꯭ꯔꯣ? ꯑꯃꯁꯤꯅ ꯌꯥꯔꯕ꯭ꯔꯕ? ꯑꯁ, ꯏꯆꯦꯃꯒꯤ ꯋꯥꯍꯪꯁꯤꯗꯤ ꯈꯪꯗꯦꯗ, ꯁꯤꯃꯅ ꯑꯗꯨꯝ ꯌꯥꯍꯜꯂꯒꯦꯅꯗꯤ ꯈꯜꯂꯤ꯫ ꯐꯕꯨꯗꯤ ꯐꯩ, ꯑꯗꯨꯗ ꯑꯩꯗꯤ ꯑꯃꯒ ꯌꯥꯎꯍꯟꯅꯤꯡꯉꯦ꯫ ꯑꯅꯤ ꯍꯦꯛ ꯁꯨꯕꯁꯤꯅ ꯐꯩꯗꯅ꯫ ꯑꯃꯁꯤꯐꯧꯅꯦ ꯂꯛꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗꯅꯦ꯫ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ꯫ ꯅꯨꯡꯊꯤꯜꯅꯤ꯫ ꯄꯥꯝꯃꯨꯕ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯊꯣꯏꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯌꯤꯡꯕꯤꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯎꯕꯗ ꯑꯌꯤꯡꯕꯤ ꯆꯤꯡꯅꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯍꯟꯗꯛꯇꯤ ꯉꯟꯇꯥ ꯉꯟꯇꯥꯅꯒ ꯍꯦꯛ ꯂꯥꯛꯑꯗꯅ꯫ ꯑꯌꯤꯡꯕꯤꯅ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯕꯣ? ꯂꯥꯛꯇ ꯉꯥꯏꯔꯤ ꯏꯇꯩꯃ꯫ ꯏꯇꯩꯃ ꯗꯨꯀꯥꯟꯗ ꯂꯩꯍꯧꯕ ꯎꯔꯝꯃꯤꯅ꯫ ꯑꯧ, ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯈꯔ ꯂꯩꯔꯝꯕꯅꯦ꯫ ꯏꯇꯩꯃ ꯐꯤꯔꯣꯟ ꯍꯣꯡꯂꯒꯅꯦ ꯆꯥ ꯂꯣꯟꯕꯤꯔꯒꯦꯀꯣ꯫ ꯏꯃꯨꯡꯗ ꯅꯤꯡꯊꯦꯝꯕꯨ ꯃꯅꯤꯆꯟꯗ꯭ꯔꯅ ꯆꯥꯛ ꯏꯟꯕꯤꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯌꯤꯡꯕꯤ ꯆꯪꯂꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯑꯌꯤꯡꯕꯤꯅ, ꯍꯦꯃꯥ, ꯄꯨꯄꯨ ꯅꯣꯏꯅ ꯏꯜꯂꯕꯣ? ꯁꯦ ꯃꯃꯥ ꯂꯥꯛꯀꯦ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯑꯃꯨꯛ, ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯤꯟ ꯇꯦꯡꯊꯣꯛꯂꯒꯅꯦ ꯇ꯭ꯌꯨꯁꯟ ꯇꯧꯅꯅꯕ ꯀꯣ꯫ ꯅꯤꯡꯊꯦꯝꯅ, ꯍꯣꯏ ꯄꯨꯄꯨ, ꯃꯃꯥ, ꯑꯩꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯊꯝꯃꯝꯃꯣ, ꯑꯗꯨ ꯁꯦꯠꯇꯣꯏꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ, ꯍꯣꯏ ꯂꯥꯛꯑꯣꯀꯣ, ꯃꯃꯥ ꯁꯦꯠꯄꯤꯔꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯒꯤꯠ ꯐꯝꯊꯔꯛꯏ꯫ ꯍꯩ, ꯈꯪꯉꯤꯅꯦ꯫ ꯅꯤꯡꯊꯤꯕꯤꯅ, ꯑꯗꯨ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯏꯕꯨꯡꯉꯣ꯫ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ, ꯌꯥꯝ ꯑꯦꯂꯔꯠꯂ ꯅꯪꯅ? ꯇꯇꯣꯟ? ꯄꯥꯝꯃꯨꯕꯅ, ꯀꯣꯊꯔꯛꯏꯗ, ꯀꯩꯅꯣꯝꯗꯤ ꯂꯩꯌꯣ ꯍꯥꯏꯔꯛꯑꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯩ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯃ ꯂꯩꯕꯤꯌꯨ꯫ ꯄꯥꯝꯃꯨꯕꯅ, ꯅꯨꯡꯁꯤꯕꯅ ꯏꯆꯟꯁꯦ, ꯅꯣꯡꯃꯇ ꯐꯨꯔꯤꯠ ꯑꯃꯠꯇ ꯁꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ꯫ ꯌꯥꯔꯦ, ꯀꯩꯅꯣꯝꯇ ꯍꯥꯏ ꯌꯥꯗꯦ, ꯍꯥꯟꯅ ꯍꯦꯛꯇ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯅꯁꯛꯇꯨꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯏꯔꯣ ꯌꯥꯝ ꯃꯥꯜꯂꯦ, ꯆꯠꯂꯣ꯫ ꯇꯇꯣꯟ, ꯅꯪ ꯈꯠꯅꯕ ꯐꯖꯅ ꯍꯧꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯕꯨꯡꯒꯤ ꯃꯁꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯐꯣꯏ꯫ ꯑꯁ, ꯅꯥꯍꯦ! ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯂꯩꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯣ, ꯂꯩꯒꯦ, ꯀꯔꯤꯅꯣꯅꯦ? ꯑꯗꯨꯅꯦꯕ꯫ ꯃꯕꯨꯡ ꯃꯆꯟ ꯑꯣꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯃꯈꯣꯡꯗꯨ ꯈꯔ ꯁꯦꯛꯂꯞ ꯇꯧꯔꯒ ꯇꯞꯅ ꯆꯪꯉꯤ꯫ ꯍꯩ, ꯃꯤ ꯂꯥꯛꯑꯦ꯫
ꯆꯠꯂꯣꯍꯦ ꯑꯁꯤꯗꯤ ꯃꯤꯁꯨ ꯅꯠꯇꯅ ꯑꯦ ꯑꯗꯨꯗꯤ ꯁꯥꯔꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯥꯏꯕ ꯅꯤꯡꯊꯤꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯗ ꯀꯧꯁꯤꯜꯂꯤ ꯅꯤꯡꯊꯤꯕꯤꯅ ꯆꯦ ꯊꯣꯏꯕꯤ ꯈꯣꯡꯗꯨ ꯀꯩꯗꯧꯔꯒꯦ ꯄꯥꯝꯃꯨꯕ ꯍꯥꯏꯐꯦꯠ ꯍꯨꯃꯥꯡꯗꯤ ꯀꯥꯡꯉꯤ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯨꯏ ꯉꯔꯥꯡ ꯂꯩꯊꯦꯛꯄꯅꯦ ꯑꯗꯨꯗ ꯈꯔ ꯅꯥꯕ ꯑꯁ ꯀꯌꯥꯝ ꯁꯣꯛꯀꯦ ꯁꯣꯛꯇꯦꯗ ꯀꯩꯁꯨꯏ ꯅꯤꯡꯊꯤꯕꯤꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯤꯡꯊꯤꯕꯤꯅ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠꯇ ꯀꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯋꯥ ꯍꯥꯏꯒꯦꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯍꯩꯄꯥꯒꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯄꯨꯁꯟꯈ꯭ꯔꯦꯅꯦ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯃꯤꯠꯀ ꯈꯥꯅ ꯌꯦꯡꯁꯜꯂꯝꯃꯤꯁꯤꯅ ꯄꯥꯝꯃꯨꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯊꯣꯏꯕꯤꯗꯨ ꯁ꯭ꯇꯤꯌꯔꯗꯨ ꯇꯞꯅ ꯀꯥꯕꯗꯨ ꯎꯔꯦ ꯄꯥꯝꯃꯨꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯏ ꯈꯣꯡꯗꯣ ꯈꯔ ꯐꯠꯇ꯭ꯔꯤꯕꯣ ꯊꯣꯏꯕꯤ ꯃꯅꯤꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯥꯝꯃꯨꯕ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯕꯗꯧꯅꯗꯤ ꯇꯧꯏ ꯐꯔꯦ ꯁ꯭ꯇꯤꯌꯔ ꯀꯥꯕ ꯉꯝꯗ꯭ꯔꯕꯣ ꯉꯝꯗꯅ ꯅꯠꯇ꯭ꯔꯣ ꯀꯥꯔꯤꯁꯤꯕꯣ ꯑꯁ ꯃꯊꯛ ꯌꯧꯅꯅꯕ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯏꯕꯤꯅ ꯏꯠꯁ ꯑꯣꯀꯦ ꯑꯥꯏꯝ ꯐꯥꯏꯟ ꯊꯣꯏꯕꯤ ꯀꯥꯔꯇꯦꯟ ꯑꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯍꯩꯍꯧꯗ ꯆꯥꯛꯅ ꯂꯩꯍꯧꯏ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯁꯧꯔꯥꯡꯅꯅ ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯗꯦꯝ ꯏꯠ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯇꯥꯏꯗꯨ ꯈꯔ ꯂꯨꯖ ꯑꯣꯏꯍꯜꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯊꯛꯏ ꯊꯣꯏꯕꯤꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ ꯅꯤꯠ ꯇꯨ ꯇꯣꯛ ꯃꯦꯁꯦꯁ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏ ꯃꯦꯁꯦꯁꯇꯨꯗꯤ ꯍꯜꯂꯛꯇ꯭ꯔꯦ ꯄꯥꯝꯃꯨꯕ ꯑꯃꯨꯛ ꯃꯁꯥꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯧꯔꯛꯏ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯀꯤꯆꯟꯒꯤ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯂꯒ ꯃꯇꯩꯃꯅ ꯂꯣꯜꯂꯤꯕ ꯆꯥ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯐꯤꯗꯨ ꯍꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯦꯛ ꯇꯥꯏꯗꯨ ꯂꯧꯊꯣꯛꯏ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝꯗꯨꯁꯨ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯄꯗꯤ ꯍꯧꯔꯨꯔꯦ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯀꯨꯗꯥꯝꯗꯨ ꯄꯥꯟꯁꯤꯜꯂꯤ ꯈꯨꯗꯥꯡꯗ ꯁꯤꯔꯤꯕ ꯘꯔꯤꯗꯨꯃꯨꯛ ꯌꯦꯡꯉꯤ ꯄꯨꯡꯗꯨ 4:30 ꯈꯔ ꯍꯦꯜꯂꯞ ꯇꯧꯕꯗ ꯉꯥꯏꯔꯝꯂꯤ ꯋꯥꯠꯂꯤꯅꯦ ꯇ꯭ꯌꯨꯁꯟ ꯂꯣꯏꯒꯗꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯌꯦꯠꯂꯤꯗꯀꯣ ꯐꯖꯅ ꯉꯁꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯇꯅ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯁꯦ ꯖꯣꯔꯣ ꯖꯣꯔꯣ ꯍꯥꯏꯒꯅꯤ ꯑꯩꯅ ꯄꯥꯝꯃꯨꯕ ꯇꯁꯦꯡꯅ ꯃꯇꯝ ꯂꯦꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇ꯭ꯌꯨꯁꯟ ꯂꯣꯏꯕꯅꯤ ꯃꯥꯅ ꯉꯥꯏꯔꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯨꯛ ꯐꯝꯊꯩ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯂꯩ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯘꯔꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯊꯣꯡ ꯃꯄꯥꯟꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯕꯦꯒꯇꯨ ꯌꯥꯜꯂꯒ ꯇꯞꯂꯤ ꯇꯞꯂꯤ ꯁ꯭ꯇꯤꯌꯔ ꯑꯗꯨꯗꯩ ꯀꯨꯝꯊꯈ꯭ꯔꯦ ꯊꯣꯏꯕꯤꯁꯨ ꯆꯥ ꯊꯛꯄꯒꯤ ꯀꯞ ꯄ꯭ꯂꯦꯠꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯅꯥꯀꯟꯗ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯇꯞꯅ ꯊꯣꯛꯂꯛꯏ ꯄꯥꯝꯃꯨꯕ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯄꯛꯏ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯄꯥꯝꯃꯨꯕꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯀꯀꯥ ꯃꯨꯟꯅ ꯐꯖꯅ ꯇꯥꯎ ꯑꯩꯁꯦ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯕꯤ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯥꯝꯃꯨꯕ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯖꯁ ꯂꯤꯁꯟ ꯇꯨ ꯃꯤ ꯄꯥꯝꯃꯨꯕ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯖꯁ ꯂꯤꯁꯟ ꯇꯨ ꯃꯤ ꯄꯥꯝꯃꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯋꯥꯡꯂꯞꯅ ꯊꯣꯏꯕꯤꯗ ꯂꯥꯎꯕꯅꯤ ꯄꯥꯝꯃꯨꯕꯒꯤ ꯏꯊꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗꯨꯗ ꯊꯣꯏꯕꯤ ꯀꯤꯊꯨ ꯀꯤꯔꯨꯝꯗꯤ ꯇꯧꯏ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯅꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕꯅ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯊꯣꯏꯕꯤ ꯄꯥꯡꯒꯜ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯄꯥꯝꯃꯨꯕꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯐꯖꯅ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯄꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯄꯥꯝꯃꯨꯕꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯒꯤ ꯃꯍꯨꯠ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯡꯊꯔꯛꯏ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯄꯥꯝꯃꯨꯕꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯀꯞꯂꯦ ꯍꯥꯏꯕ ꯄꯥꯝꯃꯨꯕ ꯈꯪꯂꯛꯏ ꯄꯥꯝꯃꯨꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯈꯪꯍꯟꯅ ꯊꯈ꯭ꯔꯦ ꯄꯥꯏꯔꯝꯕ ꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ ꯊꯣꯏꯕꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯄꯥꯝꯃꯨꯕꯁꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯧꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯊꯣꯏꯕꯤꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯎꯕꯗ ꯄꯥꯝꯃꯨꯕ ꯊꯃꯣꯏ ꯈꯪꯁꯣꯟ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯃꯈꯨꯠꯃꯛꯅ ꯇꯩꯊꯣꯛꯅꯤꯡꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯄꯥꯝꯃꯨꯕ ꯍꯥꯊꯨ ꯍꯥꯊꯨ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯄꯪꯋꯥꯗ ꯋꯥꯖꯩ ꯁꯤꯟꯊꯈꯤꯕ ꯊꯣꯏꯕꯤꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯨꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯐꯣꯡꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗꯗꯤ ꯇꯧꯈꯤꯗ꯭ꯔꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ
ꯄꯥꯝꯃꯨꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯊꯟꯇ ꯋꯥꯖꯔꯤ ꯊꯤꯖꯔꯤ ꯄꯥꯎꯈꯨꯝ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛ ꯆꯪꯗꯨꯅ ꯐꯖꯕ ꯂꯩꯒꯤ ꯂꯩꯁꯛ ꯂꯩꯆꯨ ꯉꯥꯎꯔꯣꯏꯗꯕ ꯈꯣꯏꯃꯨ ꯇꯥꯏꯕꯪꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯄꯠꯊꯠꯇꯨꯅ ꯍꯦꯛꯂꯨꯔꯕꯗꯤ ꯂꯩꯔꯥꯡꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯂꯣꯏꯗ꯭ꯔꯥ ꯄꯥꯝꯃꯨꯕ ꯐꯥꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯤ ꯁꯥꯐꯨ ꯀꯜꯂꯕ ꯏꯆꯦꯜꯂꯛꯇ ꯇꯤꯜꯂꯔꯦ ꯄꯥꯝꯃꯨꯕꯒꯤ ꯋꯥꯈꯜꯁꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯌꯥꯎꯗ ꯃꯥꯂꯪꯕ ꯃꯥꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯇꯥꯎꯊꯔꯤ ꯄꯥꯝꯃꯨꯕꯁꯨ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯁꯥꯎꯅꯤꯡꯕ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯄꯨꯝꯅꯃꯛ ꯐꯥꯎꯔꯤ ꯔꯦꯟꯆ ꯌꯧꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ ꯊꯣꯏꯕꯤꯒꯤ ꯍꯥꯟꯅꯒꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯔꯣꯁꯅꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯅꯃꯥꯏꯒꯗꯣ ꯏꯃꯛ ꯃꯛꯁꯜꯂꯤꯗ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯔꯣꯁꯅꯤ ꯑꯩ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯐꯖꯅ ꯍꯤꯞꯊꯔꯣ ꯑꯩ ꯆꯥꯛ ꯊꯥꯡꯒꯠꯂꯒꯦꯀꯣ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯃꯤꯠꯁꯤꯅ ꯑꯅꯤꯗꯨꯁꯨ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯊꯣꯏꯕꯤ ꯃꯤꯠ ꯑꯃꯨꯛ ꯄꯥꯡꯂꯛꯏ ꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯊꯣꯏꯕꯤ ꯀꯞꯂꯤ ꯈꯪꯕꯗꯒꯤ ꯔꯣꯁꯅꯤ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯇ ꯂꯥꯏꯔ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯑꯁꯦꯡꯕꯅꯦ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏꯅꯦ ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯅꯤ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛ ꯑꯗꯨ ꯔꯣꯁꯅꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯛꯆꯥꯡ ꯁꯥꯒꯠꯄ꯭ꯔꯥ ꯌꯦꯡꯉꯤ ꯔꯣꯁꯅꯤꯅ ꯅꯁꯥꯁꯨ ꯁꯥꯒꯠꯄ ꯅꯠꯇꯦ ꯂꯥꯏꯍꯧꯁꯨ ꯂꯩꯇꯕ ꯃꯥꯜꯂꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦꯕ ꯑꯔꯥꯟꯕꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯊꯣꯏꯕꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯣꯁꯅꯤꯒ ꯇꯞꯅ ꯇꯞꯅ ꯂꯤꯔꯛꯏ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯗꯨꯕꯣ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯑꯃꯒꯤ ꯂꯤꯆꯠꯂꯣ ꯃꯥꯅ ꯆꯠꯂꯤꯗꯨꯕꯣ ꯅꯨꯄꯤꯁꯤꯡꯕꯨ ꯎꯁꯤꯠꯇꯕꯅꯦ ꯃꯥꯒꯤꯗꯣ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯃꯁꯤꯡ ꯈꯪꯗꯅ ꯂꯩ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯔꯣꯁꯅꯤ ꯄ꯭ꯂꯤꯖ ꯇꯣꯛꯂꯁꯦ ꯑꯩ ꯇ꯭ꯌꯨꯁꯟꯁꯨ ꯇꯣꯛꯂꯒꯦ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯅ ꯑꯣꯏꯔꯦ ꯅꯪꯅ ꯀꯔꯤꯒꯤ ꯂꯥꯟꯕꯅꯣ ꯎꯁꯤꯠꯇ꯭ꯔꯗꯤꯅꯦ ꯚꯔꯥ ꯇꯝꯕꯤꯕ ꯇꯥꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯂꯩꯁꯨ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯗꯣ ꯃꯣꯏꯁꯦ ꯀꯧꯏ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯨꯗꯥꯡꯕꯨ ꯍꯦꯛꯇ ꯇꯥꯔꯥꯏ ꯇꯥꯔꯥꯏ ꯄꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯗꯨꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯗ꯭ꯔꯤꯗꯣ ꯅꯪ ꯍꯥꯟꯅꯅꯦ ꯑꯩꯅ ꯐꯨꯔꯛꯀꯅꯤꯍꯦ ꯇꯣꯛꯑꯕꯁꯦ ꯌꯥꯔꯦ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯝꯃꯨꯕꯒꯤ ꯀꯣꯜ ꯂꯥꯛꯏ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯍꯦꯟꯒꯠꯂꯛꯏ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ ꯄꯥꯝꯃꯨꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯁꯤꯜꯂꯛꯏ ꯊꯣꯏꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯦꯛꯇ ꯇꯧꯁꯤꯜꯂꯤ ꯄꯥꯝꯃꯨꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯆꯥꯗꯨ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯆꯥꯗ ꯑꯅꯤꯡꯕꯗꯨ ꯈꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯦꯡꯀꯔꯗ ꯌꯥꯜꯂꯤꯕ ꯖꯦꯀꯦꯠ ꯑꯗꯨꯃ ꯍꯥꯊꯨ ꯍꯥꯊꯨ ꯂꯤꯠꯁꯤꯜꯂꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯀꯥꯔꯒꯤ ꯁꯣꯗꯨ ꯄꯥꯏꯔꯒ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯑꯌꯤꯡꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦꯗꯨꯅ ꯀꯥꯈꯠꯂꯛꯄꯅꯤ ꯑꯌꯤꯡꯕꯤꯅ ꯍꯩꯃꯥ ꯅꯪꯗꯤ ꯀꯥꯏꯗꯅꯣ ꯆꯥꯛ ꯂꯣꯏꯔꯦ ꯏꯇꯩꯃ ꯑꯩ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯊꯨꯅ ꯍꯜꯂꯛꯀꯦ ꯄꯥꯝꯃꯨꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯕꯤꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯃꯃꯥꯏ ꯀꯛꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯗꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯗ ꯗꯥꯏꯜ ꯇꯧꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯡꯈꯤꯗ꯭ꯔꯦ ꯁꯤꯡꯖꯃꯩꯒꯤ ꯄꯥꯔꯀꯤꯡ ꯀꯣꯔꯅꯔ ꯃꯄꯥꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯂꯝꯕꯤꯗꯨꯁꯨ ꯃꯤ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯄꯥꯝꯃꯨꯕ ꯉꯥꯏꯍꯥꯛꯇꯤ ꯄꯟꯊꯩ ꯊꯣꯛꯂꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯀꯌꯥꯝ ꯁꯣꯛꯂꯤꯕꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯌꯦꯡꯂꯨꯔꯤ ꯍꯪꯂꯨꯔꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩ ꯃꯅꯤꯡꯗꯒꯤ ꯍꯣꯔꯟ ꯑꯗꯨ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯏ ꯄꯥꯝꯃꯨꯕ ꯊꯣꯡ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯒ ꯍꯣꯔꯟ ꯈꯣꯡꯂꯛꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯍꯦꯛꯇ ꯉꯥꯡꯏ ꯅꯪ ꯂꯝꯕꯤꯗꯣ ꯎꯗ꯭ꯔꯣ ꯍꯥ ꯅꯪ ꯀꯌꯥꯝ ꯊꯨꯔꯒꯦ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯊꯨꯔꯕꯣ ꯂꯝꯕꯤꯁꯦ ꯊꯤꯡꯂꯤꯁꯦ ꯅꯪ ꯎꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯍꯣꯔꯟ ꯑꯃ ꯄꯥꯜꯂꯤꯅ ꯄꯪꯈꯣꯡꯗ ꯈꯣꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯅꯣꯏꯁ ꯄꯣꯂꯨꯁꯟ ꯊꯣꯛꯍꯟꯒꯅꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯨꯄꯥꯗꯨ ꯀꯩꯝꯇ ꯈꯨꯝꯂꯛꯇ꯭ꯔꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯣꯡꯂꯒ ꯂꯩ ꯄꯥꯝꯃꯨꯕꯁꯨ ꯑꯃꯨꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯒ ꯐꯝꯊꯩ ꯄꯨꯡꯈꯥꯏꯃꯨꯛ ꯃꯌꯥ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯝꯕꯤꯗꯨ ꯊꯥꯕ ꯍꯧꯔꯛꯂꯤ ꯄꯥꯝꯃꯨꯕ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯁ꯭ꯄꯤꯠꯇꯨ ꯍꯦꯛꯇ ꯀꯟꯅ ꯊꯧꯔꯛꯂꯤ ꯀꯛꯋꯥ ꯌꯧꯈꯤꯕꯗꯨ ꯃꯤꯅꯤꯠ ꯐꯥꯗꯦ ꯍꯥꯏꯕ ꯌꯥꯏ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯔꯦꯟꯆ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯗ ꯊꯧꯖꯤꯜꯂꯛꯏ ꯂꯝꯕꯤ ꯃꯇꯣꯟꯗꯨꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯊꯣꯏꯕꯤꯗ ꯗꯥꯏꯜ ꯇꯧꯏ ꯀꯣꯜ ꯑꯗꯨ ꯍꯟꯗꯛꯇꯤ ꯔꯤꯡ ꯆꯠꯂꯛꯏ ꯄꯥꯝꯃꯨꯕ ꯁꯣꯔꯗꯤ ꯈꯤꯇꯪ ꯍꯣꯟꯗꯩ ꯔꯣꯁꯅꯤꯅ
ꯉꯁꯥꯏꯗꯒꯤ ꯀꯣꯜ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯜꯂꯦ ꯃꯥꯏꯁꯦ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯄꯥꯏꯈꯠꯂꯒ ꯐꯖꯅ ꯍꯪꯂꯁꯤꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯗꯣ꯫ ꯑꯩ ꯀꯩꯝ ꯈꯪꯗꯦ, ꯅꯪ ꯊꯣꯛꯄꯗꯣ꯫ ꯔꯣꯁꯅꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯃꯤꯁ, ꯑꯩ ꯅꯣꯏ ꯂꯝꯕꯤ ꯃꯆꯤꯟꯗ ꯂꯩ, ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ꯫ ꯄꯥꯝꯃꯨꯕꯒꯤ ꯋꯥꯍꯩꯗꯨ ꯏꯟꯊꯣꯛꯅꯁꯨ ꯊꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩ ꯊꯣꯏꯕꯤ ꯅꯠꯇꯦ, ꯃꯥꯒꯤ ꯔꯨꯝꯃꯦꯠꯅꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯣ ꯁꯣꯔꯤ, ꯑꯩ ꯊꯣꯏꯕꯤꯒ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯦ, ꯌꯥꯔꯒꯗꯤ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯤꯌꯣ, ꯑꯩ ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯉꯥꯏꯔꯝꯒꯦ꯫ ꯄꯥꯝꯃꯨꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯀꯔꯤꯅꯣ, ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯌꯦ, ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯂꯩ ꯍꯥꯏ, ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯊꯣꯏꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯕꯣ? ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝ ꯑꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ? ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯪ ꯊꯣꯛꯀꯗ꯭ꯔꯣ? ꯔꯣꯁꯅꯤ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ? ꯂꯥꯛꯑꯣ, ꯑꯩꯒ ꯊꯣꯛꯎꯔꯁꯤ꯫ ꯑꯩ ꯇꯜꯂꯤ ꯊꯣꯛꯄ, ꯏꯅꯝꯃ ꯍꯣꯏ ꯌꯨꯝꯕꯨ ꯇꯥꯃꯣ ꯍꯣꯏꯅ ꯎꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯏꯅꯣ? ꯔꯣꯁꯅꯤꯒ ꯊꯣꯏꯕꯤꯒꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯄꯥꯝꯃꯨꯕꯁꯨ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯤ꯫ ꯅꯪꯅ ꯐꯣꯟ ꯀꯛꯄꯗꯨꯅꯅꯦ ꯑꯣꯏꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯀꯥꯔꯗꯨ ꯄꯥꯔꯀꯤꯡ ꯂꯥꯏꯠ ꯊꯥꯜꯂꯒ ꯉꯥꯊꯔꯒ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯎꯕꯗ ꯉꯥꯊꯔꯝꯕꯗꯒꯤ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯏ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯄꯥꯝꯃꯨꯕꯅ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯃꯤꯡ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯀꯧꯕ ꯅꯪꯗꯦ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯈꯪꯊꯥ ꯊꯥꯈꯤ꯫ ꯃꯅꯤꯡꯗꯒꯤ ꯔꯣꯁꯅꯤꯅ ꯊꯣꯏꯕꯤꯕꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯏ꯫ ꯊꯣꯏꯕꯤꯅ ꯔꯣꯁꯅꯤꯕꯨ ꯑꯃꯨꯛ ꯏꯟꯊꯣꯔꯛꯏ꯫ ꯊꯣꯏꯕꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯄꯥꯝꯃꯨꯕꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯉꯥꯡꯊꯔꯛꯏ꯫ ꯅꯪꯅ ꯑꯩꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ? ꯑꯩꯁꯦ ꯏꯌꯥꯗ ꯌꯥꯕ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯄ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯎꯔꯨꯔꯕ꯭ꯔꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ, ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯊꯕ ꯉꯝꯗꯕ, ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯪ ꯃꯇꯝ ꯆꯥꯏ ꯈꯟꯕ꯭ꯔꯥ? ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯔꯛ ꯐꯠ ꯊꯠꯂꯒ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯌꯥꯗ ꯌꯥꯕ ꯑꯣꯏꯅꯁꯨ ꯈꯟꯒꯅꯨ꯫ ꯅꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯩꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯈꯤꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯌꯣꯜꯂꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ, ꯈꯪꯉꯕ? ꯅꯪꯒꯤ ꯑꯐꯕ ꯈꯟꯊꯕ ꯍꯩꯇꯕ ꯅꯀꯣꯛꯇꯨꯗꯅꯦ ꯃꯁꯤꯃꯗꯤ ꯈꯪꯖꯜꯂꯣ꯫ ꯅꯪꯅ ꯍꯣꯇꯦꯜ ꯕꯥꯔꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯡꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ꯫ ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯗꯨꯝ ꯗꯤꯁꯇꯔꯕ ꯇꯧꯕ ꯀꯩꯒꯤꯅꯣ? ꯄ꯭ꯂꯤꯖ ꯗꯣꯟꯠ ꯕꯤ ꯁꯦꯜꯐꯤꯁ. I don't want to interact with you anymore. Just stay away from me. Uncivilized. ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯝꯗꯅ ꯄꯥꯝꯃꯨꯕꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯇꯨꯃꯤꯟꯅ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯄꯥꯝꯃꯨꯕꯒꯤ ꯊꯃꯣꯏꯕꯨ ꯇꯨꯝꯂꯕ ꯇꯥꯒꯤ ꯇꯥꯟꯖꯤꯟꯅ ꯊꯤꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯍꯜꯂꯤ꯫ ꯃꯁꯥꯗꯨ ꯂꯦꯞꯂꯤ ꯍꯥꯏꯕꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯐꯝ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯥꯔꯒꯤ ꯕꯣꯗꯤꯗꯨꯗ ꯃꯈꯨꯠꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯥꯟꯅ ꯎꯕ? ꯌꯥꯏ, ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯏ꯫ It was all my fault. ꯑꯩ ꯌꯥꯏ꯫ ꯄꯥꯝꯃꯨꯕ ꯃꯈꯨꯠꯇꯨꯁꯨ ꯏ ꯈꯔ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯐꯠ ꯆꯪꯂꯒ ꯐꯝꯃꯤ꯫ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ One day, ꯈꯨꯄꯥꯛꯀꯤ ꯂꯃꯟ ꯀꯔꯤꯅ ꯁꯤꯡꯉꯛꯀꯦ ꯌꯦꯡꯉꯨꯗꯅ꯫